Manipur University ki wathok loisin na bagasi governor ga unadon wari sakre hana chief minister na fongdo ke bakalore na musu ga sunga sinamdang pung taruk ta wari sarga ni hana fongdo rakre Quit India movement ki humputara taruk subaning sing thorum ki damak Manipur Pradesh Congress committee ki thomi sing na AMZ Avenue da leba Gandhi ki metam da laisu katna ba rally thorak pada police na thingkre Indo-Naga Framework Agreement madam warga Manipur kaina na basin yaroi haidana mafam kayada leptan khomjang sanction narakli Muta madi musagi miyut sing ngasi governor ga unakre MU ge wato ga sige chap sabo warupsin purak pa yab ge wafam de thamlak khitre haidi Amasung National Sports University Bill ngasi Rajya Sabha da pass tawkre Sports University asi urep yung tam khruba mafum kautruk ta atui madam sarga ni hana BJP Manipur Pradesh na nungai bu phongdoraki Ma'am khrum jari adom ne yangbirab impact news ne hauze pungja se pawgi marui ba paw sing miyam da pijari Manipur University ki wathok loisinner na bangasi governor ga unaduna wari sakre hana chief minister na fongdok ki bagalona na musu ga su ngasi numidang pung taruk to wari saraga ni hana fongdor kre ngasi chief minister na lamboi khonang khong da leiba apparel and garment making center da hauze thabak suri ba sing yengsin ba chatpada pawmi sing na hangba wahangi pawkhum da chief minister na ngasi governor ga una ki ba se Manipur University ki wathok ga siga mari lena na una bani hana pawdam lakhi bani Mak nahai Manipur University ki wato ga se yanama purak na bahonari musugi kangbusu ngasi governor ga unaduna wari sanagadauri athubada yanaba mani purak pa yana lairi hana fongdoraki Lamboi khonang khong da leba apparel and garment making center da yengsin ba lakiba se maruaina Manipur lengang startup policy hongdoktura tongan ba entrepreneur sing da senthang kaya ngarang yenthokra matung lenga ki makha da leba apparel and garment making center asida lanai company sing na thabak suri ba se kadai phawo khumang sauksin bage haibadu yengbu oina lakibani Manipur University ki siam concern we aduna ngarang madam salubani madam governor kaino da prime minister unadra mathang unaraga lakuni adugi pawnu tamba do musugi mutagi moi myam su governor unane na sangi bani pung 13 de appointment le howi aiga unage to bani do aiga soren pung 3 to unani adugi ne university ki jang solution ma proxy solution je na hona ban suti di Manipur University de lo bani Nagaland de lo mo hedun Manipur University ki siam concern we aduna Lamboi khonang khong da leba apparel and garment making center da thabak sufam unit ahum leiba ki manung da unit amakak tamak sijina duna leiri garment making center se lenga ki oijer basulanai company amada sandok tu na thabak suhan bane hauzi big concept fariba company shin ama famadu thabak suduna se na inna na fi role kaya puthok pa ngamle center adu yengsilura batung da chief minister na pawmi sing da hai China gi Guangzhou da gi fi purak tu na India da fi sing adu furit na chingba se na na fi role sing oina tu duna puthokle adubu Guangzhou gi Mumbai gi hitang pam fabu yorok pada numit nifu ni rom sangli adubu Myanmar lamirom da laktuna Manipur yorok pada de supna gi numit tarani thoi ni rom khaktamak sang manamaram oiraga lamdama sida hena khudong saba fanglagani haba wafum phongdoki maramaduna lenga ga sina thamliba lairik laisu hoida bana role sing ba thabak fangan na ba haibagi manglal adu mangfaung narak lagani haina su phongdoki panba yabadi hauzik Lairiba apparel and garment making center asida Lairiba thabak suriba narol sing asina JCRE skill solution mathau tabe skill sing takpi tambiraba matungda tamlib sing adugi manungdagi thabak suba yagada sing khangatuna placement oina big concept hariba company asida thabak subani hauzik forward company asina set na cha na sena inna firol lising anirom market ta thadokre firol sing asi lupa chahum dagi na chamanga fawu gi manungda miyam na hong na fanghale Atopa lairiba unit sing asisu matau tauragade hauzik thabak piriba mi nifurom asidagi hena thabak piba ngambataban atana pothok yamna puthok na ba lambirom da mai changsilaktuna mai onsilaktuna awanupuk lamdam khakta da natana India gi mafam kya da export to ba ngamgani haibagi thajaba lai haina fongdorakli
India da tawrisi China da gi posi pura kanda yam maro ne nupi angang sin yam senna pot masi pura kanda Bombay gi doctor company jahaz sakane Gongzong da gi kano Bombay yobo matan da 40 days muk sange madu gi transportation cost ne da gi Bombay da ung pukhale phi oina la re Bombay da tour na traga Delhi da tour kanda som da lai ne adu da lai ba cost tuga ai khoina sidai da Gongzong do gi na Myanmar tom gu baw sa khoi 3000 km muk ne se khoina sidai san ba kanda mi train 20 muk sange by road aduri som da 40 days sange som na mi train 20 sange madu dai da khoi gi transportation cost ma handare matam gi handare aduna akhoi tawri ji consignment ani rak sure sigi post akhoi government adi tawba ngam da akhoi entrepreneurs amada akhoi gi machineries mayam se moi da land taw British ki makutagi India ki ning tamba fangnan na bahot na Mahatma Gandhi na haudo kiba Quit India movement ki humputara taruk subaning sing thawrang mari lena na ngasi Manipur Congress wavan nagi hanagi Chief Minister Okram Ibobina luchingba MLA amati hanagi Minister kya yawu Manipur Pradesh Congress Committee ki thawmi sing na MG Avenue da laiba Gandhi mitam da laisu katna na ba rally tholok matam da police na thingkrei Police ke thawong da pen da badagi MPCC ki thawmi singna barrack namkhai don chatnar da bahona rakpada police na tear gas cell kya su kap ki asok apandi yaw ki dei police ne sathaki ba thawong adu BJP lengang na democracy hat ki haibane anti national ne amasung uncivilized oiba thawong ni hana CLP ki leader su wariba Okram Ibobina BJP na luching ba Manipur lenga ku thina hunduna chaikri Magna Paumi Singda Makata Fondor Kibada MPCC ki Maikai Dagide rally chat numit Marini Mamang Dagi Marilenaba DC da permission pina naba Kanganki Adu Infal West ki SDM na Yai Natraka Yadi Habi Wafam Kangalaki de Hari Loinana India Pumba State Kudimak the Pangtok Nariba Sing Quit India movement Gitorum Pangtok with the BJP Lengang I think Matamlak Patawanga say Miam Namtaraka Tamge Haibane Malem Quadi Job Democracy Satnaba Lebak ama oiriba India da dictatorship sathagi haiba BJP ki thawong asi oithokpa ki wang madane Congress na chahi taramanga langak pairam state asi regional natraga political party amana democratic oiba rally chat ki haibada governor ki mamang na chingba hypersensitive area khak natana atopa mafamda rally chatpada athing pi khide adubu BJP na luching malangak asina chathariba thawong asi laibak thiban hana fongdoraki rally chatpada athing laikibana maram oiraga Congress baban da leiba Mahatma Gandhi mitam de laisu katna father of the nation ki mafamda ikai kumnaba utpoina thauram madu pangthoki loinana Kranti Divas harigasu khangnaba Quit India movement ki ningsing thauram aduga mari lenana Youth Congress day ki thauram su pangthok laduna Youth Congress ki firal su singkhat ki Rashtrapita Mahatma Gandhi na ngasi asi Quit India movement hodok pirambase humudra rak shubani ngasi asi maduga mari leinana Rashtrapita da laikasage na tawbani masi Manipur khakta natte ko mayam se na khangbani throughout the country center gi NDA gi government sir Manipur da leiba BJP led government se sina Congress party da tawriba tear gas sen caption na tawriba mawong se democracy hat ki haibane ba Masidi anti national ni uncivilized manner ni masigum masidi ba adu democracy hat pa haiba se akoi Congress party da mohina tawriba manner se masidi Manipur gi praja India gi praja sing se namdharga dictator oina sason tawgi haibani masidi next to impossible Indonaga Framework Agreement namaram oirga lamdamasida Indian Constitution ki Article 371 Clause A sana handuna Manipur ki apun masaktam thugai na bahonar libasi ki mayok tangasi mafam kyadam yamna khongjang sanction kare khongjang asi ki saruka moina United Committee Manipur ki miyeng makhada singjamai kaithel fami singna noma gi sintha leptuna wakat mifam phamduna Article 371 Clause A Manipur da chana yaroi haiduna khongjang sanction ki Khongjang asigi matangda nupi khongjang lo yamana fongdor kibada India government na nation IM them duna Manipur bu namtha ba yana naba Indian Constitution ki Article 371 Clause A sanahna naba thawrang tawriba se lamdam asigi miyam na yab ngamloi miyam gi ihul khangna khongthang asi handokpana India government ki afaba oigane hiram asida Manipur lengang na center da taknari haiduna laithokpa ki madam natre assembly mifam athuba kauduna MLA humpuna Manipur gi ngamkai kaidana naba amato oina firef lawduna thengna naba hotnagadabane Manipur thugaidna naba hona raklabadi Manipur na India da ning
तानबगी खोंजंग संगशिननबा होनरगनी हाइना अकन वफम थमलकी लमलोंग कैथेलसु अवोंगपुंग प्रोटेक्शन कमिटी कोऑर्डिनेटिंग बॉडी खुराई पाना अपुनबा सिंगलुप लमलोंग कैथेल फंबी अपुनबा नुपी लुफ अमसुंग अपुनबा नुपी लुफ खुराई न सिंदुना खुराई लमलोंग कैथेलदा वाकन मिफम जाथकी खोंजंग असिबु सौगतुना लमलोंग एरियादा कैथेल फंबी सिंगना नोमगी सिंथा लेपकी दुकान क्या थोंग लोनकी लोइना मणिपुर की अपुनबा सक्तम कायबी यारोय आर्टिकल 371 क्लोज ए मणिपुर चनब यारोय इंडिया गवर्नमेंट ना कांगलुफ नाइब थौसिल सथब लेपु हाइब खोलाव कयासु लाउकी नाकल मरमदा मणिपुर की ngमखै कायगदब आर्टिकल 371 क्लोज ए चनहन यारोय हाइदुना वाहेंगबम लेकाय दे लेब ऑटो अमदि डीजल पार्किंग दा ऑटो अमदि डीजल ड्राइवर सिंगना सिंथा लेपतुना प्रोटेस्ट तौखी पिसुम थोंग लेब पिसुम कैथेल दसु इफ्सा अकोम लुफ इफाक पांदम कंगलामई किल CLK अमदि KSA गी लिचिंग मखादा कैथेल फमी सिंग सिंथा लेपतुना मणिपुर की ngमखै कायबि यारोय हैदुना खोंजंग संगसिनकी फ्रेमवर्क एग्रीमेंट की मतंगदि मियाम खुदिमक हानना लोइना वखल तामिनरबा ngakतनी असिगुम्बा थवोंग असिना मियामदा तंगदु लिटादबा पोलिबा थौदौ असे ngasiga lengangna थोन बिदनबा हौजिक मतम चारिङैदा थौरांग अमा लौखटपा चुंगनी हाइबा वाखलोल अदु पाउजेल ओइना पिजनबा फमजबा सिट इन प्रोटेस्ट नि आर्टिकल 371 मणिपुर चनब सुया यारोय करिगुम्बा चनराबदी अखोय अकनबा यौ हौगनी नागा खक्तगी अपानबा दो पीबा यारोय करिगुम्बा फ्रेमवर्क एग्रीमेंट दा आर्टिकल 371 से यावरिबा से मणिपुर दा चनरकनी हाइब लेरगदी अचौ असांग सिंग असिसु मोइसु रिजाइन तहनिंगी अदुगा अखोय मणिपुर स्टेट से इंडिया दगी तोंगान ताना लेनिंगी तोंगान ताननबा खुदक्ता लेबा अखोय मे औरगा अकनबा यौ अमा तौबा पामी अदुना अचौ असांग सिंचु मकोक पालहनिंगी तुंगी खलहनिंगी इंदो नागा फ्रेमवर्क मरम ओइरगा लमदम सिदा होजि तंगदु लेतादबा फिबम अमा लागलिबा असि चनबा यारोय लहनबा यारोय मणिपुर दा आर्टिकल 371 क्लोज ए हरिबा एक असि चना हंदुना मणिपुर दा लेरिबा फुरु मछेंगे मरतो नुसिनदरबा मचु तंगदु लेताबा फिबम जि थोहन दरबगी दमकता होजि लमदम सिदा लेरिबा मियामना लुप कयाना मणिपुर की अपुनबगी सक्तम कायदनबो होनारदिबा थौरांग असिदा मणिपुर लेगागना अमसुंग इंडिया गवर्नमेंट मतम चाने यक्षलौदना मणिपुर दा ओइरकदबा फिबम अदु यक्षलौबगी तंगाई फदबा लेरी लुप कयाना मणिपुर की सक्तम कायबि यारोय मणिपुर की अपुन सिंगनर पुनबा सक्तम दे सिंगनर बो खुदिमक थेनागदबनि हाइबे खोलाव होजि लमलोंग कैथेल लमियान वाकनि फमबगा लोइना होजि अकन खोंजि जंगसेले असिगुम्बा खोंजिंग गसि मखाता सांगसिल लुक्तना मणिपुर लेगांगना सांगसिल लेबो खोंजिंग गसिबु अचुम बाइकैदु पुदुना ngमखै कायदरु होनबगी तंगाई फदबम लेरी लमलोंग कैथेलदगी कैमरामैन इरोम मोसागा लोइना पाउदम जरिबा RC मंगांगचा इंपैक्ट न्यूज लमलोंग फ्रेमवर्क एग्रीमेंट मरम ओरगा इंडिया गवर्नमेंट चथरक थौसिल सिंग मायोक्ता मियाम की वाकट मिफम मंगसी कैसामपाद लेमजम लेकाई कम्युनिटी हॉल पांथोक्रे वाकट मिफम अदु कैसामपाद अपुनबा सिनपांग लुफ काउंसिल इफ्सा अकोम लुफ इपाक पांदम कंगलामई किल CLK अमसुंग KSA की अपुनबा कमिटी सिंगना सिंदुना पांथोकिबनै वाकन मिफम अदु सरुक याखिबा काउंसिल की चेयरमैन ओइनाम मिलन इंपैक्ट न्यूज फोंदोरकिबदा एनेशियन IM अमसुंग इंडिया गवर्नमेंट अनिना इनकिबा फ्रेमवर्क एग्रीमेंट नमरम ओइरगा मणिपुरदा पुनक खुंदामिनरिबा कांगलुप मसेल की मरक खाइबुंग ताननबा सिनबा यारोय एग्रीमेंट असिदा यावरिबा वाफम मियामदा मयक लाना खंगलो लोइनना मणिपुर रिप्रेजेंट तौरिबा स्टेट असिगी MP सिंगना वाफम असे पार्लियामेंट पुथोक्तुना मियामगी अपाम्बा खंगनद्रिब करिगिनो हाइना पेंदबा फोंदोरकी कंगलैपाक कंगलैचासी इंग चिंग इंडिया गवर्नमेंट सिंगसेप थाजलगा अखोई कंगलैपाक थुगाइन होनरिबसे थुगाइब यारोय मखोईगिदमक्त मपी मपाने चख्रिब MP ओमसिना प्रजादा ngasiबोक्तो फोंदोइसिदा करिमता मखोइना पार्लियामेंट वाफम अम पुखत्रिजे मखोइना करि मरंगिनो कनाना थिंगबगिनो मखोइदा पुखत्रिजे मसिना खोइना मोइदा तालिब डिमांड ngasi कंगलैपाक कंगलैचासी नुंसी चानना लैमिनरिबा मिपुम खुदिंगमक्से एनेसेन IM हाइबा पोषक असिना मखोई इंडिया गवर्नमेंट के इनरिबो पोल असिना कंगलैपाक थुगाइरगा कंगलैचाचिंग मचोय मचोय ताना होनरपसि यारोय मदुगुम थबादु अमोना तौबिगनु
India government amadi nation I mani ki santi ki wari na Manipuri ki ngam khaya amadi furup ki nung sinaba kahan ma yaroi haiduna Committee for Mass Rally to Protect Manipur from India's Hidden Agenda Anul Emsu Kada LAL UPF na sinduna Bishnupur District Headquarters da mass rally ma chatkre ngasi ki rally adu da we oppose framework agreement Peace Accord na Manipur kaina na basin ba yaroi Manipur ki ngam khai kai bi yaroi hai bana ching thap placard sing Sijinaki Bishnupur District ki manung dalaiba Mahiloisang singi Mahiroi sing amade tongan civil society organization sing su yawba Mioi lising hen ki khongchat ado Bishnupur ki all mini secretariat ground Lokoi patagi hauduna mini secretariat complex tamna lakpada tidim lambi district police ki team amana thingki tungda khongchaloi singi marakta ki mihut khara khangatuna DC office ta changan ki mihut kangu duna Bishnupur ki DC Pravin Yadav ta memorandum pishin ki Leminari bajati punama punne hingminasi haibasida koi pireb leijai aduga koi tongan tabagi pireb leite Greater Nagaland haiba mingji yamna pamjaba taragadi Nagaland da moina ye koi Manipur gi lamji de leijararoi ai koi naga haiba lamduda Nagaland da koi naga haina punjarurage haiba da ai koi no objection madudi migi apamani maduda koi athingba leite moina chakhibada koi thoidongna nungchijaraga su laiminarakpane na nungchijaraga su koi madugi objection leite tauba kaktabu lam thugaira Greater Nagaland haibadi yaro Indo-Naga framework number Orga India Lenga Manipur Kainer number Silanganu Handana Manipur Muslim Welfare Organization Governor Dr. Nazma Abdullah Memorandum Pishin Cray Organization at the Mute Singapore Governor Tamna Memorandum of the Pishin Lakpada Manipur Police Kambun and the Pilal Complex Mamang the Tatuna Tamki Mapamata the organization the Luching Makara Razbaba Chanhanduna Governor da Memorandum of the Pishin Kibane Pishin Kriba Memorandum of the Lamdamasibu Agreement as in a swan matarabdi Hawaii for Butaduna Lamdamasi Kangane agreement adu Lamdamas the Natana Levakum the Chana Haloy Dabani Haba Wapum Sing Yauni. Amaramda Manipur Kingam Kai Soka the Indian Constitution Article 371 Clause A Chanaba Yaro Haina Lamdamasik Miano Leptana Chanchinner Kongjang Saugat Poina Hayang Angan badagi hauduna numit yung matung pung taranito faba kwarman kaithel yauna thangoibal sagol banamadi uripok assembly constituency gi manungda lairiba kaithel amadi laloleti ki mafam khudimak thong londona protest tawbinana ba luf nipan gi maikai digi apal tarakli Haiba Kongtang Singasi Nungtil Kaisampat Labor Indigenous Peoples of Kanglipaki Mayai Loishangda Paumi Singa Unaba Mada Akom Luf Kanglamai IFSA KSA CLK Kil Ipak Pandam Apun Committee Luching Singna Lauto Kibani Paumi Singa Unaba to the Kanglamai President Yumnam Layman of Fongdora Kibada Manipur Indian Constitution Article 371 Clause A Sanahandan na Honorik Libasi India government na lamdamas the laminate before Maselgi Marakta Hanahanduna Imuna Mutan na Basin Bataw Taurang ni asugba India government gi Taurang ase lamdamasi gi furup sing na amatoina leminaba mathok tai maramaduna hayeng ayuk angan badagi numit jungba pung tarani thoi fawda thangoi sagol bana madi uripok assembly constituency gi manung da leriba kaithela madi laloleti ki mafam yauna khwaramban kaithel thangal kaithel thong lon biyo telaba matamasi kaithok biduna miyam gi khongjang sanction biyo center da paliba BJP lengak na Manipur da paliba BJP lengak ki mai yengduna Manipur gi ngam khai ngak trabadi Manipur gi laimai dagi BJP amadi party asigi thomi sing hing leibak ngam ki katra haibasi khangjin matam yaure asig maphim masida political party na lubra natraga leibak kanban lubra haibado lamdam asigi political party sing gi thomi sing nasu khangjin biu loinana Manipur ki ngam khai nga ko pamba sing amadi tampa ki furup sing amatoina lemina duna khongjang sanction minasi hainasu mahak na makha taratuna apil tawraki Kendra ahungi area da thamai bane uri bok ne sagom mane sida lairiba Kaithian Singse Hayeng di asugumba khongjang je sogapi bagi damakta sintale piyo sai sagi pofama pada tawraga Manipur ki kholaw matang akoi kai dana bagi sintale piyo haibase lokki wa khanlon don natana isa gi sintale paga iraiba kalhubuni hena phai akoi matek khatang matam mangbase pamura ro si koi Manipur ki kholaw mina se BJP hari ba achina hek palak pa matamda akoi iramdam se adum ihawa made adum thopa awana je taba mache tawiganu haina lup nipal koina hajari
मरमदी ngasi akoi Manipur iramdam asida article number 371A se jana han ba yaroi karigumba masi chanarak pataragadi jun 19 na thokriba thawai train ban pon thaw agi bodo adu dagi hena Manipur pumba mai chala Mutamadi Musagi Mihut Senangase, Governor Unakre, Manipur University, Watogasi Chapsa, Warushin Purakpa, Yabagi Wafam de Tamla Kidre, Loinana, Manipur University, BC in charge na MHRD, the Ekiba Chitiam, Paukum, Naiboina, Musu, Mutamadi Musana, Haying, Junction, Toramba, Charahin, Kongjang, Matam Karagi Oina, Yatokre. Ngasi Manipur University ki campus ta leba Mutagi office ta Paumi Singa unaba mada Mutagi Wangang Loi Professor N Devananda na Fongdor kibada ngasi Governor ga Razbaba na wari sa kibada da Governor na Harau Tayam na Oza Singa madi staff Singa dubu okpiduna Manipur University ki oirak liba film masi ki matang da wari sa ki adumakpu waroisin purukpa yaba chapsaba Taurang lokotpa ki wak famdi thamlak kidi hari Nakanda maromda VC in charge oiriba Professor W. Vishwanathna Manipur University Students Union Muta Amadi Musaga Yanakiba Matung ina MHRD gi Secretary da City ama ngarang I krehari City aduda VCAP pandena lift lawkiba se karma ground lawkiba lift no haiba se laikhai tanar bo wahang hangkiba galoinana khongjang sangsilba luf ahum masina pam liba Independent Judicial Inquiry Commission sembagi wafam galoinana Inquiry Commission sembagi wafam aduga VC gi lift ki wafam aduga mari laina hanbiu haiba wafam singase VC in charge na ikiba City aduda yauki hari loinana numinini ki manungda Paukum Pibiran Nabasu City da Hijakiari, Maramaduna City adu Paukum Ngai Boina, Sarah Henry Kongjanga du Matam Kargi Oina, Handok Panihana, Professor Devananda Fongdoroki, Magna Makataraduna, Chief Minister Gangasi, Unaki, Dabagi Maram de Governor ga una bagi wafam laibana ne ngasi numirasi na taba atopa numir amada una bada akaiba laiti haiki amaromda ngasi muta musuam de musa yauna Manipur gi CSO singa made mahiroi organization singilu chingba sing yauna mi phamma famduna VC lokthok bahaiba fire basi amukana chesin hanbaga loinana Independent Judicial Inquiry Commission ama seman ba made VC gi lipka Inquiry Commission adu mari laina han bahaiba wafam ahum masida warif naki hari Yau kuina chatharakpa maramna mairo singi punsi mangba yabigi fibam laide haba aranba wakhalase thadokpiu haina mutagi maikai digi miyamna apil torapka loinana mari lenaba singa warusin puranaba sinbi dabadagi as fibam ase yorkpani hana fongdoraki BC hojik oiriba AP Pandi asi lokthokadabni haiba phirep sida ahongba amata leite ahoina dum hena chechenba phirep lawre haibasima miyamda lokthokchari appropriate oiba lip ama force lip oiba yai natraga suspension siga inquiry pangthok kadriba siga link toraga anobu order ma thokpiu charge si akan ba charge si achauba bundle lam oina leireba ko adu masidi icham chamba fake finding committee na thigat pasi chumna thigat pa ngamoi habasi akoi achet pa thajabani fake finding committee gi mahutta Independent Judicial Inquiry Commission under the Commission of Inquiry Act 1952 se masi institute tobiu sigi order asi thengabada August ki 13 phawda laukthokpiu habasi da yanakibani manghaliba matam sigi maram si khongjang changthal libana maram ni hana lana sandokpiganu authority both at the center and state aduna matam chana oiba yawa solution puthoktabadagi mangalapani haibasi akoina miyamda thamjari Miyamna Pamdraba Manipur University ki Vice Chancellor Professor AP Pande Lokthokna da Bhonabada Information Center for Hill Areas Manipur isamna achoba thodang lawgani haina lubasina fongdokre loinana mahiroi singi tungi punsi yengduna musu mutam sung musana hauriba iyo handok piduna Manipur University ki class hawan biu haina su isamna apil tarukli North AOC the Labor Jamgi Office ta Pamu Singa Unaba the Jamgi President Yuimi Horamna High VC Professor Adya Prasad Pande Lautu Waina Musu Mutam Sung Musan Hauriba Ihoda Isamna Sogale Maramaduna Tama you live low crab VC Pande Amukana Manipur University the Changba Yaro Haina Fongdor Kli Maramaduna Numit Humputrani Sujilakaba Manipur University Hiwasi Lushin Miduna House Lady VC in SARS asi Matau Tawanduna Manipur University Administration Tabak Atuba Hawan Miro Haina Fongdoraki Musu Muta Aduga Musana agitation Tobi Dadana Aikogi agitation chi Lotopi the day Magi in charge Sina MU Amagi Togadaba Loinamakshi Taurati Shatra Shingitamak Yam Kanagani
Vice Chancellor si hochi hoi chutti piraga mana nahan si chakhamada raklaga inspection gi ne haina lakbachi ichamna nungai da ba phongthoge adukuk danadana hojik si ma ki chutti si hek loiraga mana changgani hairasu ichamna changhalroi Tha tara manga tara taruk ban lermdreba state singa city Manipuri University ki wathok namaram oiraga kaukiba banna misam miyam da awaba kaya piri bangi khongjang kaya masu pareng lengduna lairi community singi marakta khaibung tarakpa ki mami taba horakle tha ani henna wathok asina mairoi sing lising kuntra henba ki punsi lamakhang da mangan na ba muta musu madi musana VCAP Pande Galoina Atamna Sillavra Haina People's Action for National Development and Peace Pandifna Chirola Kangalakli Watogasi Atu Matamda Marilena Singawaro Sin Puraktuna Mairo Singi Punsi Kanan Bohona Biu Hadasu Chirola Cinemakatarakli All India Students Federation Manipur State Council Lishing Makada Manipur University ki VC Professor AP Pande Lauthu Haiduna Tongan ba Mahiloi Sangi Mahiro Isingna Human Sin Semduna Khongjang Sangsin Kray Federation asigi National Council ki wadip ki matungina ngasigi Khongjang adu Sangsin Kibani Pari Imom Sindam Sang Temple of Learning the MR Vengun Public School ki Mahiro Isingna Makoi ki Mahiloi Sang Mapada Human Sin Semnaki Mahiro Ising aduna AP Pande Lauthu Mahiro Isingi Punsi Kallu Haiba Kholau Kayasu Launaki Miam Korang Naidun Laklaba National Sports University Sanan Bagi Vil Nasi Raja Sabad Pass Taukray Athubada Sports University as a Sanan Ure Puyung Tam Kibamafam Kotrukta University as a Saragane Hiramasigmatang Nasi BJP Office the Palmi Singa Unabama BJP Manipur Pradesh General Secretary Administration K. Sharat Kumar Fondor Kibada Sports University Sanan of Bilado Manipurgi Mihud Raja Sabagi MP KSS Bavanandan initiate Tauduna House the Kanaki status the Ladyba Sanaro Singa Yengduna Villasi Pass Tau Davi Yaroi Haina MP gi Maikai di Hona ki Hari Lonana House Manungi Lau Kong Marakta BJP Party ki Maikai di Su Billasi Pass Tau Nabakan Mamongda Taksin Badagi Billasi Pass Tau Kibane Billasi Pass Tau Kibana Maram Oraga Sports ki Power House ni Haina Rib status da Lairiba Sanaro Singda Sanabagi Lamda Achowa Inot Amadi Safu Pibangam Lagan Hana Fongdoraki Masipuna Magase Prime Minister Narendra Modi na status ki Sanaro Singbu Nungsiba Madi Miyam gi Khalaga Lokalakpa Taurang ni Haina Fongdok Laduna Prime Minister Made VJP ki National President Amit Sabu Thagar Fongdoki Parliamentary koi lower house ri masi pass to ke fana kuire adubu upper house tanga si pass to ki ekoi gi raja sigi MP so biriba CK Babanandana yan hana biladu initiate tawre haraga khana ba hoki sigumba university sima lakpana maram moiraga Manipur da achauba sports ki inot ama Safu ma piraktana hana leiriba sports ki leiriba khongjel asidagi hena yangna chenduna asigi Bharat ki damakta Manipur na achauba sports ki phamama soidana kalakani Indian Army ki 3 Corps Intelligence and Surveillance Unit CISU na Makhut Salaba matungda mari makhong khangandana madi miyathina hatpi kharba mioi manga gi achumba wayal putho haiduna wakat mifam chathakre mifam asi CISU team asina tongan mafam dagi fadana pukhraga mafam marang khangan khidraba Ziteshwar alias Gypsy T.A. Satish Thaunawjam Prem R.K. Ranel Amsung Fijam Naubi ki Mesi ki Mayok Sem Kiba J.A.C. na Sinduna Nagamapal Singjubung Lerek Pangto Kibane Ngasi ki Mifam da J.A.C. na Tan Kiba Demand Singde Gypsy Amsung Satish ki Asibaksang Sinagadabane Makoy Mangagi Arwan Mihata CVI natraga SIT da sinaduna thigal hangadabane miyat sing asida chenaba unit asigi army sing charak pi gadabane afpa amadi amuba law sing muthat gadabane amasung state langang na miyat sing asigi achumba wail puthong naba center da takshin gadabane haiba sing asi oiri
Indian Army na Gypsy yauna miyoi mari farba matung tamthina hatok pikra haiba singi justice fangallo haiduna Lamphel supermarket ta wakan mifam chathakre wakan mifam adu Gypsy misi gi mayok ta sem ke JAC ga Lamphel supermarket coordinating committee ga kusam na duna chathakibane wakan mifam adu da aspa lauthokadabane Gypsy amadi Mahakasami Nakiba Mio Singi Haksang Mayum the Sinagadabane Mara Lab Army personnel sing Cherak Pigadabane have Kolau Kasu Lauki. Central Bureau of Investigation की Special Investigation Team ना थिगल बा फेक एनकाउंटर केस का मरी लेने ना Chief Judicial Magistrate Imphal West District Police Commando की Sub Inspector अनि यमसुं Constable मंगा की मथक था चार्ज सीट थांगत करे चार्ज सीट अदो इंग्लिश इंगनी तारा निथोई दा हाइक्रू मखोंग खुमी दोक्ता की मोहम्मद समीर खान कौबा मियो एमा हाथ खिबा की थौदो का मरी लेने ना ngaraang थांगत खिबने मोरे दगी किलोमीटर कुंतरु मुक चलगा लैबा मोरे ब्लॉक के मनुंग चनबा लैवी खुलदा लैंगांगना सोथरब खुंगंग मदे खुल सिंगदा अवार्ड पासिंग मेन खनरब पाइखलिबा गो टू विलेज मिशन यौरमद्रे इंपैक्ट न्यूज ना अखनना खुल अदु चंगचिलुबा मतमदा लैंगा की ओइबा फंगफम थोकप खुदोंग चाब सिंग निंथिना फंगलमद्रे मियोय चानिपानलोम लैबा खुल अदु की चेयरमैन TH अंखाना मिशन असी पाइखलक पद खुल की अवार्ड पासिंग खरद ओरबसु कोक ngam हाना खल्लुबने अदु हौजिक फावबा पांगथोक्तन लैरी एडिशनल डिप्टी कमिश्नर मोरे की ऑफिस चतुन हाइजरुबदा अक्टोबर नत्रगा नवंबर थाद खुल अदु की पांगथोक याई हाना फोंदोरकी मोरे टाउन मनाक्त लैबा खुल सिंगी ओइनदी ngahak laitana mission asi pangthoktuna khudong chaba sing fangnari adubu laivi khul asidi manung hanjina leiba mafam da leiba oibana khudong chaba pibidre hana phongdoraki go to village mission ki khudong chaba fangdaba ki matakta lenga na tha khudingi pangthokliba miyam gi numit haibasu khanglamdre hari go to village asi khun khuding makta lakani haibagi pawsi tabda akoi yam harawi yam nungai adubu laibak thiba haisira aigi khun sidadi ngasi pawba adugi program si lakpidri sigi matangda yaragadi akoi athuba matamda khun sigi oina awara pada akoi go to village ki program da akoi na pikhat pa yaba nijaba yaba akoi masi athuba matamda akoi pamjai sigi maramdasu government gi side ta kra athuba matamda tawbinaba masi akoi masi pamjai Manipur की नुक्ति की फोंग पाव शेमदा MGNRGA की मतंग दमरी सुंगई लेनदना आरानो पाव हालोकपगी दमक पाव से इस लीगल ओइबा थबक लौखलगने हैना RDNPR मिनिस्टर थोंगाम बेश्वाजना फोंदोखरे ngasi फोंग पाव से असगी आन बलेमाइदा यूटिलाइजेशन सर्टिफिकेट UC मतमचान था दबना सेंटरना MGNRGA की अनिसब इंस्टॉलमेंट के सेंफम कक्थरगा पिरकले हैब वाफम असिना हेडलाइन ओइना यावरखिबा पाव असगी मतंगदा सेंगदोकलदरा मिनिस्टरना मा की क्वार्टर दा उनाबा मदमाक नहाय सेंट्रल असिस्टेंट यावरगा MGNRGA की लेबर बजट के अप्रोप्रिएशन फम ओइना मणिपुर दा लुपा कोटी चमंगा मरिफुतरा 10.38 करोड़ ने मसिगी मनुंगदा अप्रैल थादा सेंटर दगी लुपा कोटी चामतरा मंगा थादोरखरी नुमित कुंथ्रानी थबक सूनबा थादोरप सेंफम अदु हेक लाकबग थबक सुब याबनते तोंगान तोंगान प्रोसेस कया लैरी मदुगी मथक्ता मे थाद इसिंग चाउखिबा मदि 7 पे कमीशन की थबक सुदबगी खोंजंग लैखिबा मरमना मतम खर थेंगथरबसु मणिपुर की मफम अयाम थबक अयाम सुब हौख्रबने थबक सुब हौखिबा अदुगी दमक जुन थादा लुपा कोटी मरिफु थादोरखरबने लोनना पाउसे असिना अनिसुब इंस्टॉलमेंट की पिफम थोकपा सेनफम हाइना पल्लीबासी अंगक फावे फाइनेंशियल ईयर 2018-19 की ओइना फर्स्ट ट्रांस से हैना अप्रैल थादगी सेप्टेम्बर था फावगी नुमित क्या थबक सुबा ngamgadagi हाइबदुगी मतुंग इना सेनफम सिंग थादोरकपने लोइनाना नुमित कुंथ्रानी की थबक सुबा ngamgani हाइब वाफम असिदा हाइरिबा नुमित सिंग असिगी सेनफम ओइना सेंटरदगी थादोरखिबनी हाइ फोंदोरखी मांगना मखा तारदुन हाई UC मतमचान थादे हरिब वाफम अदु कदाइदगी लाकपुन हाइबसे अंगक फावी फोंदोखिबगा लोइनाना हौखिबा अगस्त अमदा मिनिस्ट्री ऑफ रूरल डेवलपमेंट ना मणिपुर की ओइना UC पेंडिंग अमता लैतबदगी मखा ताना सेनफम थादोकनबगी दमक मरी लेनबचे थारक फाव लैख्रबनी हाना मिनिस्ट्री दगी थारकपा से अदु पुथोरखी लोइनाना लैंगागसिना गो टू विलेज हाना युमथोंग खुदिंग द चतुरम यामगी
phangpham thokwa fanghaliba asibu hen lan uhannaba miyamgi right mangalle habana chingba wafam kama lakwa se laibak thibini hana phongdokhiba kalonana logi thongda aranba paw hableba paw si thengnaragani hana su mahakna makha taki कुछ फास्ट ट्रांसी की मनुंग दलाई हुजिक सेप्टेम्बर यौदबनिना अदुना यूसी हाइब पेंडिंग लेते हाइबसे अखोय ngasi अखोय सेंटर गवर्नमेंट थाबिरक सैंक्शन ऑर्डर से सुमाइना पल्ली no utilization certificate is pending against the reception organization under the scheme haiba reception organization hadi kanano haiba da koi RD department ni aduna asu karamba violation torakanda india government thador iba kanu sista aikhoina paisa thadok tana pending to dana koi praja da amadi NRGS ki wiho card holders sing da ninghan na ba amadi jila prasiki member amadi lairi ba pradhan toan ba अखोई की लोकल बॉडी सिंह की लेरी पोस्ट नुंगांग नब अमदे प्रजा मियाम द सरकार सिबु लान उहन नब होदबसे मसीमक सरकार सिबु सपोर्टेज तौबनी हाइदब ngमोय अदन मसी आयन की मतुंग इना तौब याब पोटु दे अखोई सोयनमकी डिपार्टमेंट ने ऑनरेबल चीफ मिनिस्टर का तानरगा तौरनी मसी प्रजा सिंह द सुमायन तौबसी यादे हाबजे हंजन थोलकपसे सिने प्रजा असेंगबा अमा असुमदु करिनो हाइदु खंगनबगी दमकता आई हाइजरी Chief Minister की पाउताक मखादा Principal Secretary Finance ना JAC M2 and MGO की म्यूट सिंगा हायंग महा की ऑफिस चैम्बर दा उनरन नब खंगलकपा JAC की माइकई की तराम न ओई Chief Minister की थाक ता उनब नतन ऑफिशियल अमतगा उनरो हाना JAC न थमलंब वाफम मदो JAC की थौमी सिंग मथक ता थमलिब वारंट इशू अमसुंग सो कोस नोटिस सिंग कोमथोक लहन आई बचेरोल अमदा खंगलकपदगी कोमथोक पनी खोंगफम मसे लौबनी हारी नाकलमरम JAC ना ngasi ga thana numit chama ni futaruk ni suna changsilagli khongjang adudi handok leite makha tana changsin khigani hana JAC gi Secretary General L Biken na phongdok rei ngasi Imphal gi mafamda pawmi singa unabam da Biken na JAC na sumna thangjileba khongphum masib lan uhon ba Employee Association kharana kanglam chenduna apan ma piriba sina khongjang makha tana changsin gi achaw machak ama ohelle hayeng faw Pamgadoriba mifam asigi matang da JAC ki miut singi oiba mifam mangasi pangthok la batungda hayeng gi mifam asida thaumi tara mangana saruk yaduna JAC na matam kuina de ki talakpa charter of demand kunithoi lengakta taksin bahaina yanaki hayeng gi mifam aduda lengaki employee khaktanatana unorganized sector da leiriba sinmi singi oinasu matam gi oina pay revise tawba masung status gi oinasu staff selection commission hangdoktuna mating leiba employee khanna taksin gani JAC ki khongjang की वारोइचिन पुरंग नबा चीफ मिनिस्टर ने लौरकलेब खोंथांगबु JAC ने थागले मसुंग तरामन ओए एम्प्लॉई सिंग नसु खोंजंग असिगी माई पाकपु ओइन नबा अंगम थाकता सौगत पिउ हाइना फोंदोरखी ग्रुप ऑर्गेनाइजेशन से यामना मपुंग फादबा अनफिट ओइबा अन अखोयगी क्वालिफाइड ओइबा अखोयगी ग्रुप ने अखोयना JAC M2 MG ना लौजरिबि मरमदी इंडिया की असुक यामना चाखलबा इंटरनेट की जुग असिदा 7 सेंट्रल पे की पेमेंट फैक्टर दा इंडिया की मफम खुनिमक्ता 3.68 से चन्नदी हाइबा वाफम अमा थंबिरकपदुननी इंडिपेंडेंस डे गा मरी लेनना ऑनरेबल प्राइम मिनिस्टर ना रेड फोर्ट दा माना इंडिपेंडेंस स्पीच पीबो तमदा पेमेंट फैक्टर से अखोइना हजिक क्लेम तौजरिबसे 3.68 नि मदुगी निमितुदा मै 3.70 से ऑनरेबल प्राइम मिनिस्टर ना इंडिपेंडेंस डे की स्पीच दा अखोइ एम्प्लॉई सिंग की वेलफेयर की दमकता अखोइ पीगने हाइबगी अखोइ सुंबा यूनियन कैबिनेट पास तौदना हौजौजिक लेरबनी Matanga soida break am lawjage break matungda humputara mathoi suba Manipur Independence Day handak sahi ko observation committee of 71 Manipur Independence Day na sinduna palace compound pangthok lagani haibagi paw amade Manipur amsung malemgi tongan ma I paw sing puduna lakjage impact news bu miging taduna lebiu Breaking matungda mayam bohun taram naukchari loinana bulletin segi makhata paw sing miyam da pijari Humputara matoi suba Manipur Independence Day handak sahi ko an observation committee of 71 Manipur Independence Day na sinduna palace compound pangthok lagani ngasi waingwam lakai deleba PPCM gi office ta pawmi singa unaba mada observation committee asigi chairman su weda PPCM gi convener en bimol na hai 1947 gi august taramari amsung taramanga ani gi lona ba hingda matamadu gi british lengang na ining thau buddha chandra da sineramba ibudo pakhang ba yekwa firal adu chingkatuna pangthok kodor bi thoram masina haurak liba tungi mirol singda aiko gi furubasi kana gi su mipal tang dana maning makha tamna
पालम फुरुप अमनि हाइबस मयेक सेंग ताकलगने इनिंग थौलैसे मसना जाव यावना पांगथोकदरब थौरमसिदा मियामसु सरुक याबिदुना लमदमसिगि निंग तम नुमिरसि मफुंग फाहलसे लमदमसिगि निंग तंबा मसक खंगलसि हना अपील तोरकली अखोई इंडियादा पुनग्रब मतुंगदा लाइबा अखोई हिस्ट्री चंदा कांगलोन कुदिंगमक असिदा मणिपुर हाइबसि निंगतंबा लेपाक अमा ओइरमे अदुगा हाइबा वाफम असि काउथोकलकपुगुमना तौबा अखोई निंगतंबगी नुमित असि निंगसिंगबसिना अखोई मणिपुरगी आइडेंटिटी अमसुंग अखोई हिस्ट्री असि तुंगदा लाकदौरिबा मिरोलदा मयेक सेंगना थमंबा अमकक चंगी मरमदी अखोई निंगतंबा लेबाक अमगी निंगतंबा प्रजा अमा ओइना हिंगमी अखोई इसाना लेकांग लेंगाक जबा इसागी चन्ना कांगलोन इसाना सेमजदुना एशियागी मनुंगदा यामना मनिंग तंबा लेबाक अमा मंगाल नायना लेरंबा लेबाक अमगी अखोई प्रजा सिंगनी मियोई सिंगनी हाइबसि तुंगदा लाकदौरिबा मिरोलदा मयेक सेंगना थंगनबा ngamnanabagidamagta अखोइना थौरमसि पांगथोकजबनी कंगलैपाक की अरिब मतम की निंगथौरोल सिंह सिजनरंबा लैवाक की ओइब फिराल सिंह मसक ताकवा फिराल है मिंगथोनबा लाइरिक से अहानबो ओइना इंग्लिश एडिशन द लाखलिब ऑगस्ट 13 द इम्फाल की नुपिलाल कॉम्प्लेक्स ता फोंग लगने है ना इंटरनेशनल पीस एंड सोशल एडवांसमेंट इफ्सान चिरोल मदा खंगलकली थौरमसिदा लमदमसिग मियामना सरुक यानरबसु चिरोल सिन आपल तोरकली मालेम यादै मफमदा पांगथोकनबुगुम स्टेटसु इंटरनेशनल डे ऑफ द वर्ल्ड इंडिजिनियस पीपल पांगथोकरे थौरमदु मणिपुर प्रोलेटेरियट पीपल्स डेमोक्रेटिक यूनियन MPPDU सोशलिस्ट स्टूडेंट यूनियन ऑफ मणिपुर SSUM सोशलिस्ट वुमेन एसोसिएशन SWAM अमदे प्रोलेटेरियट फेमिनिज्म मूवमेंट मणिपुर POFM ना सिंधुना कोंग खुनौद लैबा स्टैंडर्ड कॉलेज पांगथोकी बनै पाउमी सिंह वांगांग SSUM की प्रेसिडेंट नोंथोंबम सनाहलना स्टेटस लेबा तोंगान तोंगान फुरुप कया पुनसिनुना अपुनबगी थौना लिंगजेल उटनबगीदमक थौरमसी पांगथोकपनि हाना फोंदोरखी नाकलमरमदा थौरमसी का मरी लेना कोंगु बाजार की रैली अमसु लमथाखी तोंगान तोंगान फुरुप कया पुनसिनुना चटखिबा रैली अदुदा स्टैंडर्ड कॉलेज फाउबा सत्तुना पंथुंगपम ओइखी ngaidaगी हौना लेनरदबा अखोई चिंगमी तमी अमत ओइना पुंजनबजी मतम खरा खाइबुंग तौरकपदगी कमाय तौर पुंजनब यागदगे हाना अखोई मालेम गोइना डेट 9 अगस्त की डेट 9 सिंग असि येलो मिनु बेरसि पुंजनलगा अमत ओइना वखललोंदा अपुनबगी ओइना वखन सागनबगी केनोदा ngamjabo ओइना अखोई ऑर्गेनाइजेशन सिंगसिना पुंजनजरगा अमत ओइबग पुंजनबगी तांजा दु लौजरगा अखोई ngasi स्टैंडर्ड कॉलेज असिदा येलो मिगी नुमित मालेम गोइना पांगथोकजबनी Defending our land, resources and right type team the Center for Research and Advocacy Manipur CRAM Youth Forum for Protection of Human Rights in Manipur Made Twinify Village Authority Hadiba Loop Ohumasin Sindurangasi Twinify Village the World's Indigenous People Day Githoram Pangthokre Saddle Tribe Demand Committee STDC Manipur Nasungasi Kwakate the Leba Apunba Iraipa ki Mahiro Sinpang Loop aims ki Maya Iloshang the World Indigenous Day Githoram Pangthokre India amsung Myanmar leibak ani ki marakta ngarang international border gate hangdokraba matung ngasi dagi leibak ani ki mioi sing sathok chasin tawba haukre ngasi integrated check post more da hangba immigration amsung custom gi office sing aduda paumi sing na changchilubu matamda Myanmar gi mantle dagi imphal tamna chathikadaba mioi taramanga leiram thengnarakhi makoina fongdor pagi matungina mamang da land route passport leiram passport lairabasu land route chatpa yadaba maramna illegal oina chatpa yaunarami adubu haujikti lebakanina land route chatok chasin yahalakwa si nungai bu fawi hana fongdoraki loinana ngarang gate asi hek hangdokibaga Manipur gi mioi taruk amasung foreigner ani yauna puna mioi nipan Myanmar da changkhre hari Myanmar rom da gisu ngasi mioi tara manga rom Imphal da laktan daba ICP da chesang mention bagi thabak sathaba thengnaraki Maitai irol iek loine silol apun beluf milal kanglaipak ki taramanga raksuba mapokumun laklib August taranipan gi ayupung taramathoi taba matamda Imphal gi GM hol da pangthok lagani hari numida sida kanaguma furaba matana ban general strike na chingba mata tawbidana na basu cherol sina apil torokli loinana numida sida kumjal sing ani taranipan gi class 10 amadi 12 ke examination da maitai mek subject ta mark wang na fangla khraba mairo sing basu pungning thawat kani hari
Imphal East ki sahi amadagi taramapan faum ki manung dalai ba angang lakama listing kontra taret taramapanda deworming tablet pijaner na bagi pandam da CMO Imphal East na sindura ani super round git national deworming day lamlong hai secondary school haudok rei ICDS Imphal East ki district project officer Barpananda Kundrakpam na haudok ki bathauram aduga mari lenana Imphal East ki district nodal officer Dr. T.S. Rai Kumana Fongdora ki bada Hayeng August tarada India ki atai mafam sing de pangthok na bagum district asi ki oina so district asi ki tongan ba department ahum na haibade health department education department amade social welfare department punduna amatoina district asi ki sahi amadagi taramapan faw ki manung dalai ba angang lak ama listing kontra taret taramapanda deworming tablet pijaduna angang singbu masamu fan lehen na ba hona gadawri amade hayeng pijagadaru ba asida walau bangang sina lakle bogus tara tareta amkhana deworming tablet pijagane masida lamdam sigi mawa pawai basingna achu thodang lobiner nabasu mahagna apil torakli sahi group ta hairaga di sahi ama dagina trampan manung dalariba angang singjibu tin hidak pijaraga ngasagi angang gi pung dalariba phataba tin makhal mayam ahum lay round worm weekworm hookworm haiba makhal ahum lay masijibu angang sindagi polop mangan naba haiduna pandam thambaga manam duna akogi national deworming day se pangtuk sabani phal iski waina akoina thamjariba angang masingi target se 1,37,019 target thamjai Amaramda school da mai tamle lebak asigangang singbu puknung da til lehendan bagi pandam da lebak sin betung na pangthok liba national deworming day thoram Thawal district ke wainasu ZEO zone 3 Thawal amasung district health society Thawal ani na pun sinduna Thawal ningomam da leba new idol high school da ngasidagi pangthok haukrei Thauramadu da saruk yakiba Thawal gi ADM Radha Kanta CMO Dr. N Zayant Kumar DMP CS Basanta yauna ZEO Thawal A Anil Kumar na school ki mahiru singda til gi hidak deworming tablet pijaduna SISC gi ani super round gi oina deworming pijab haudok lehana lauthoki District Health Society Bishnupur Nasu Sindun Anirak Subnational Deworming Day Githauram Ngasi District Asi Oinam Girls High School Oinam da Pangthokre Bishnupur District ki Manungda Lairiba Chahi Amadagin Taramapan Fabugi Manungda Laiba Angang Lising Marifuda Tablet Pijana Naba Pandam Tamduna Ngasi Githauramado Haudoki Bani Health and Wellness Center Iram Sifaya Made Ayushman Bharat National Health Mission Manipur Ani na puna khusam naduna no magyoiba community awareness on Health and Wellness Center haiba thauramama ngasi Wangoi Assembly constituency ki manung chan laiba Lairak Asangba Community Hall Iram Sifai de Pangthokre ngasi ki thauramadu da Wangoi Assembly constituency ki MLA O Lukhoi CMO Imphal West District Dr. H Kulasu Sarubyaki Thauramadu da MLA O Lukhoi na Fongdo Kibada Wangoi de Lairiba Community Health Center as infrastructure Chingbagi Polam Kadagi Hauduna Manipur de Lairiba CIC Singi Manungda Kwadagi Mangzil Thana Chatli CIC Asigi Makada PIC Ahum Lairi Masigi Mataktasu Wangoi Asigi Manungchana PICSC Taresu Lairi CIC PIC Amadi PICSC de Lairiba Labor Yab facilities singi guidelines sing ama lairi akoina lahening haiduna panglai da lahen ba yabanate adu assembly constituency asigi manungda lairi ba PICSC singda mayami khudong chana ba hafta amagi manungda nongmadi doctor na visit tawri haba wafum phongdoki Bharat da laiba praja punumak sing se tinjang kaijang da mating leina haksang phana na da yektana leina na bagi misalam gi makha da koi hojik National Rural Health Mission haidana sigi mission sigi makhada koi hariba Health and Wellness Center si masida upgrade tawraga hospital si wangoi kendra leiba primary health sub center taret leiba sigi manungda mari di ai masida yaudaba yati haibagi kendra dagi manung hanjallaga leijariba suma mafam singsida hojiki Health and Wellness Center sigi khudong chabasi phangnanabagi damakta ai haki magai dagisu masigumba khudong chabasi phangange
Health and Wellness Center to deliver comprehensive primary health care hiramda nomagi oiba community awareness amangasi Govindragram Community Hall the Pangthokre Ayushman Bharat National Health Mission Manipuri Sarukam oina PAC Mekwala gi makada Health and Wellness Center Govindragram na sindun thoromadu pangthokibani Dr. C.S. Revikana Thoromadu the Fongdokibada Ayushman Bharat National Health Mission ki makhada miyo yamada lupa lakh manga sahi yamada ana layang gidamak mateng oiner na bagidamak langak tagi low bayay adu bahari ba mateng ase proper channel the chatrabadi fangba yaroi Fongdoki maramasina khwaidagi nakpa PISC da hana anaba screening tawraba matung mathang refer tawrakadabani hari Usiwa Lerakachoba Community Hall the Health and Wellness Center ISNWC to deliver comprehensive primary health care haiba hiramda nomagi oiba community awareness ama pangthokre ISNWC Uchiwa Ayushman Bharat National Health Mission Manipur sinduna pangthokiba thoramada Imphal West ki CMO Dr. Kulasu Sarugyaki Ayushman Bharat National Health Mission ki makhada PSSC tentha khunong sinduna comprehensive primary health center haiba hiramasida nomgi oiba awareness program ama ngasi pangthokra haina health sub center sina thokpa cherol amada khangalakli thauramasiga mari lenana center asigi community health officer usarani oinamna center asi PSSC oiramadagi health awareness center oina upgrade tawduna miyamna launagadaba Launaganba Laina Amsung Yoga Promotion gi matang da screening tawgi khudong chab fanghallagani hana Fongdoki hana sherola sinamaka tarakli Lyric Tamliba si dedication Hayanna nabani amadi afaba citizen ama oiner nabani hana Education Director T.S. Kiran Kumar IAS na Fongdorakli Wafama Singa se Bishnupur District ki Moirang da Laiba Advanced Intermediate College ki campus ta Atal Think Tankering Left Hangdokpa Madi College asigi Tarama Palak Suba Foundation Day Madi Lena na Pangtokpa Thorama Mada Athoy Mitung Len gi warol piraduna Fongdoki banai Mak na hai ngasi hangdok liba Atal Tinkering Left asina lamdam asigi khut sa hairaba mahiro ising da makoi yoiba amade technology gi oiba thavakaya paikhat pada khudong chaba piragani Manipura Lina Chikpaki Tawongasi Hengalakpagalana October Tha forwarded Lina Siktana about section B Ohana IGR South Ki Cherolamana Kangalakli Cherola Sinamakatana Sahi Asiki July Tha Kakta the Mioitara Manga Lina Chikpadaki Imphal International Airport Manaktalaiba 9 Sector Assam Rifles ta like Naduna Tawai Kanki Tulihal Battalion Gi Medical Team Namatung Tarakpadasu Lina Chikpadaki Kanna Naba Adumak Same Shaduna Lairi Hanasu Cherola Sinamakatarakli MLA Local Area Development Fund gi Senthang Makada Lilong Sajing Awang Lekai the Saba Community Hall ama Langthabal Assembly Constituency gi mihut su oiriba Minister Karam Samna Miyam the Kusinakre Assembly Constituency Kudimaki oina Miyam gidamta thadarak percent from singase maximum level the Miyam the Yahon Bada Saukot ACM oikiba khangoroi politics ki khuraba miyengda vote funky natraga funky de haiba wakhalol thadok laga Polling Kuding Makta, Tong Manan, Chocolate Lana, Angam Takta, Honari Hanasu, Magna Fondoki. Development Committee 20/29 Langthavala Assembly Constituency Sinduna Pangthok Toromaduda, Athoyu Metung Lengi Warol Pieduna Karam Samna, Tasiki Taramatoi the Pangthok of BJP Naluchingba NDA Lengaki, Akanabami from da Mark Pusu Wafam Karatamba, Fanglagani Haibagi Achet Patazabale, Kudong Chaba Sibu Fanglabade, Lamdamasiki Miam Tengari Awa Singamade, Isu Sing Asigimatang the Waroshin Purana Bawafam Kaya, Pukatkani Hanafongdoki, Nasiki Toromadu Marilena Nauna. Kusinari bahol asigi awara passing mentioner na magidamak sililang liba committee gi mafamda minister gi maikai de lupa lusing yang kai sen fam so kusinaki politics toriba akoina matam supada rantigi wakalon ka khallaga lairaba laman singbagi wakalon lairaba aigi oiba apek ba wakalon na thabak toba kanda problem si mayam ama thui ranti toriba akoida di de wakalon si khara khandoga thabak tawminabagi
तंगाई फतबा लई नारिंगुंजिंदा इरांग खरा थोकपदु यामना लाइबक थीबनी अइना प्रजादा कैसु वारोबसु लैते आंगांसिंगदुना रांति तौदबा मोइना रांति तौसले लेपाकी ओइना इसिंग काइबा खोटपा तौबदा लंबी थोंग सेमबाई गी थौनी मोइना फजदबा लोंदा पोतासिना ngangang pasalakpa tौबदुना प्रजागी मनुंगदा मिसअंडरस्टैंडिंग थोलकद्राना खनबदगी आई हंदक युम कुन साबसे नारिंगुंजिन ममांग लकाइदगी युम अनि हापसगेना तौबदु कमिटीना इरांग थोइंगाइदा मुकेना प्रॉब्लम थोकनी अदुना मतम खरा ngaiko haidana huji huji atubudu yum sagadabadu sadanabage chobo maramama ohelle Wangkhem Kendra ki manung chana Yaripok Haitroi Pokpida MSDP ki sentang makhada Khongnang Pal Primary Madrasa gi nauna sab sanglen ngasi haunabi matung in sanga kre ngasi sanga ki thoramaduda Wangkhem Assembly Constituency ki MLA ke Megachandra ZDO Zone 3 Thawal A Anil Kumar Susar yaki MLA Megachandra na ngasi sanga ri bam hailoi sangasina Haitroi Pokpi khulda yamna chawna kana piragani lonana lainga ki mailoi sang singda Isa isu sing mahi tambathaduna lewaki sentum gi phibam phagalan si haiba wafam singsu fongdoki Archery ki masana da national player ki thak faw yona lamdam asigi mingchat kya purakhraba lai gi saitheng na sinfam thadokuna ten saduna chenda lambi thiriba basanta da minister karam samna sel gi tengbang pi khrei ngasi minister gi sai yangkhai mapan sabsana mafung fa mapuk numit ka mari lenana khangau ho dabana lainga ki startup program gi khudong sab fanghau draba basanta da lupa lakh ani gi senthang ase khusina ki banei Lilong charging awang lekai theleba mutum basanta ki yumna pangthok pa sel khusina bagi thorama duda minister na lenga ki thabak ngaktana thabak nate sentok lambi leitaba yade habi ki wakhalon da basanta na honariba sigumna ngasi gi naharol singna honarabadi sakhot pa khunai am oirak pa khanghoroi archery masana da as changba masak mathum suna saduna leiwa ga sigi mafam kya da thab ngamlakpa amasung Mahak khakta natana narol tarani thoi dasu sinpham asida basantana thabuk piramba ubada thamoi sengna sauthuk chaba poksei hona bakanba khunai kana batawa misak singda lengang na senthang thada bada pamu ba laite habu wafam su makna fongdoki ma khaki hingnana ba sidagi tholaiba pisaduna tawbada natana sanaroi singda ahongba mamalda diten se phanganba lupa lising yang kai dena lak piba train du lising mangada phanganba number 1 adugi importance naharol train thoi muk thabak piraga uji tham da man ten se 100 ki maya da puthoga di india gi mafam khuding matgi magi ten se demand tawbugi wafam uji haki mamang da thambi gre aduna akoi startup program da su ma se thoidongna mapan thoktna khotna the internet ki khurong chaba mayam do khanghau da bani na yahou da ba aduna yawram magadi magi su khurong chaba do phangada bani aduga miyam gi oina kanaba su piba narol sing su thabak phangan ba sumbagi wakhalon da thabak torpa sida ngasi si magi mateng pang ke na lakpani Mark is infamous matangda Vasantana Fondoraki English Singani Subna Amadagi Masana the Kongdaraktor English Singani Mari Forwada National Medal Amadi State Medal Kea Masana the Lowungamki Imungi Fibam Falaktabana English Singani Subna Nipanda Masana Sitadokuna English Singani Taranito Tarahumdoidagi Se Ten Saduna Seltan Lambi the Laki Naside Mapan Levakiano Levaga Sigitongan State Singdagi Demand Kea Laktuna Sentok Labor Ngamle Subnagi Lupalising Aniga Chani Pandagi Horgali sing manga fawbugi oiba ten sing makna makaloina sinmi taranithoi asigaloina tha amada ten sam hena sab ngamduna hingnan bagi lambida kharada oirab su mateng oiba ngamle hena fongdoraki aigi kulai se all india sin buthung satle ado outside country da USA gi da amasat khre aduga China da aigi port amasat khre si outside country da haraga di CNE se satle aduga India manung da di all India na aigi port sing je loina bak use tawre sizinare aina piba ngamdaba khatane aduga sabage demand yam lei sabage di ai adum thamada chama muki maya di dum sabangame Under 12 Boys and Girls AITA Mata Championship Series
tennis tournament ngasi loishin khre tennis tournament asi ngasi sana kheba under 12 boys singles ki final da Manipur gi Aswajit Senjamna Assam gi Antarik Tamulibu point taruk ani da maithiba piramlaga champion oibangam ki sathar khiba tennis tournament asi ki under 12 boys doubles ki final dana Manipur gi Niraj Thokchom amade Shankar Haisnam ani ki jura na Manipur gi Aswajit Senjam amsung wahengum Gavin ani ki jurabu point taret mari amade taruk mari da maithiba pibangam ki championship asida under 12 girls singles ki final da Odisha gi Sanjoy Mohantina Manipur gi Yumnam Thoibi point taruk sino da maithiba pibangam ki bagalona na under 12 girls doubles ki final match tana Manipur gi Laisram Nandini amadi Odisha gi Sanjoy Mohanti ani gi jurana Manipur gi Ningtemsa Sanareima amadi Y Thoibi point taruk sino amada maithiba piramlaga chathariba championship asigi champion oibangam ki All India Tennis Association ki miyang makada Manipur Tennis Association sinduna tha sigi taruk tagi lamphel pat laiba officer club ki Dekot of Manipur Assam Tripura West Bengal Karnataka amadi Tamil Nadu dagi lakpat nupa macha amadi nupa macha sanaroi kunmari amade nupi macha sanaroi tarukna magi kanglupta akthoi hen tanaki Science and Technology ki Commissioner amade Manipur Tennis Association ki President T Panmai Association si ki Advisor S Razipam sung Secretary Y Ibotombi ga loina na Association si ki masak nair myo kyana tournament si ki makok mathang ta khrab sanaroi singda mana mathum kya khudol tamki Manga Suba Under 16 Boys West Asia Football Federation Championship ta India na Yemen bu maiti bu pibangam kray Jordan na yumbu oiduna tha asigi amadagi mapan phaw chathagada ba championship asigi ngarang Aman International Stadium da sana kiba India gi mari suba league match da India gi Sanaroi Harpreet Singh Ridzi Demelio amade Rohit Danu na match asigi Kuntra taret nifu taret amasung nifu nipan suba minute sing da panjal amamam chanduna Yemen bu panjal ahum sinoda maiti bu pibangam ki Western Asia dagi Jordan, Japan, India, Iraq amasung Yemen saruk yaduna sanariba football championship asida India gi ahan bu league ta yumbu Jordan bu panjal mari sinoda ani suba league ta na Japan na India bu panjal ani amada loinan ahum suba match ta na India na under 16 boys Asian champion Iraq bu panjal ama sinoda maiti bu pibangam ki Indian football team asina Sahi asigi September thada Malaysia na yumbu oiduna pangthokadaba AFC under 16 boys championship ki group C da taminariba Iran ga September kunmari da lamba taunarba matung September kuntaretana Indonesia ga lamba taunagadori sathagadariba AFC under 16 boys championship asigi semi final changbangam nanaba team mari adu English singani tarama panda pangto kadaba under 17 FIFA World Cup ta sanaba yaragani Asian Bench Press Powerlifting Championship chahi asige September 19 dagi kunmari fawba Dubai da pangthok lagani hari championship asida saruk yarugadaba India gi team da Manipur dagi Konsam Rosida Devi na Senior Kanglup ki 84 plus kg ki Sanaroi loina course oina Naurem Susila Devi anibu Powerlifting India na khalak lehna All Manipur Powerlifting Association ki chairol amada khangalakli Ani suba Yonex Sunrise All Manipur Mini and Sub Junior Ranking Badminton Tournament ngasidagi pangthok pa hokre Manipur Badminton Association ki miyang makada DM College campus ta leba Manipur Badminton Association ki indoor hall da pangthok ki tournament asi ki hokdok ki thoramaduda Manipur ki Deputy CM amade Manipur Badminton Association ki President Wise Joy Kumar masung Manipur Badminton Association ki ex Vice President RK Bijoy galoina na association asi ki masak naibu miyo kyana thoramaduda sarugya ki Tournament is ngasi sana ki under 11 boys singles ta KH Amarjit na Risaf Nzibu point kunmathoi nipan amadi kunmathoi mapanda S Sundarlal na KH Sanathoi point kunmathoi tara nithoi kunmathoi tara marida K Dayandana L Sailespu point kunmathoi mapanda loinana Lalhaba M na L Luangambu point kunmathoi tara manga da maiti ba pi bangam ki ngasidagi horiba badminton
tournament asida Manipur ki tongan tongan mafam singda ki lakpa nupa macha amadi nupi macha sanaroi chama marifu tarukna makhoi ki kanglup singda athoi hen tanari hayeng tournament si ki makhata match sing sanagani Malem geni subalanjau buning sing duna lakle September mapanda kaksing runners na sinduna pangthok kodoriba thauramasida miyam na saruk yabi hoina pauzil pirakli pangthok kodoriba ani subalanjau ning sing ultra marathon sida malem gi tongan belebak sing de lemjeloi sing yaw kodabana September 3 ki tara fawda ban general strike na sing tawbi gar haina su zerol amad phongdorakli loinana kaksing district ki foksupa lekai da leba library and information center da pawmi sing unaba mada kaksing runners ki president oireba KSS Sarjit na malem gi ani subalanjau gi saitheng fangkhrabat lamdam asigi tungi mirol na ningsing bagaloina na sana khona bana nungsi chanaba malem purakani habi pandam da ningsing lamjena se han boina pangthokadabni hana phongdoraki lakadori batang taret nipan mapan namadi tara haiba nimit mari nisi ekoi Manipuri library organization punabakna ban tawidaba blockade tawidaba koi mapande lakpa nursing na easily accessible oiba aduga yamna nungaina Manipur gi koi gi pangthok seriba ran sibu mapung phana enjoy tawraga hankibagi mitbai nisi kutang ban blockade tawidana kaksing nurse ki maike dagi Manipur organization punamakta nolukse matanga soda bulletin ase tension jadring mangoina headlines amuna thamjari Manipur University watok loisin na bangasi governor ge unadun wari sa ka na chief minister na phongdok ki bagaloina na musu ga sunga sinumdang kung tar to wari saraga ni na phongdok rei Quit India movement ki humputara taruk subaning sing thorom gi damung Manipur Pradesh Congress Committee ki thomi sing na MG Avenue daleba Gandhi gi metam dai sun kanun da rally thorak pada police ne thing rei Indo-Naga Framework Agreement na Maramoraga Manipur Kaine na Basimba Yaroi Haidana Mafam Kayada Leptana Kongjang Sanction Narakli Muta Amadi Musagi Mute Sinanga si Governor ga Unakre MU gi Watoga si Chap Saba Warushin Puruk Yabu gi Wafam Thamlak Kidre Hari Amasung National Sports University Bill ngasi Rajya Sabha da pass taukre Sports University asi ure puyung tam gi bamapam kautuk ta athun na kan saraga ni hana BJP Manipur Pradesh na dungai mu phongdoraki